पाउसिदे इंपम उइबा मर उइबा पाउ खरा अपडेट तौजरी अफब मकलगी युदी थिंगबिगनो हानगी हक्सांग सोकपा यु अदुदि थिंगबियु एमएलए ब्रोजेन तौबन डिस्ट्रिक्ट की वांगजिंग होदंबा मनिंग लेकायदा लेबा पाउनर क्लब न सिलगा लमयानबा इराबोट की सही सामकुनगा तरुक मापो कोमन थरम ngasi क्लब असेगी सानाबुंगदा मेफम होंगबा याद्रबा नुंगारबा फुटबॉल मैच अमगा लोइना पांगथोगरे ngasi gi thorma du da wangjing tentha AC gi MLA su oiriba Manipur Development Society gi chairman Paunam Projen na athoiba methong wangjing gram panchayat gi pradhan taxam ongbi Sormilana thoram mapu aduga tentha jila parishad ki nominee ke as prayojina aganaba lengbirakpa oina sarugya ke lamyan be irabot ki ekpa mamida athoiba mithung oikiba MLA Paunam Projen na lusingduna laisu katun hautokiba thoram aduda Wangang bada MLA Projen na lamyan ba irabot po maithong yamba lusing bani aina singtha baga loina na lamyan ba sigi tamjani ngai oiba phidam singbo singtha ge handak Manipur laga na yuyon ba chana ba wadip laukiba aduki matang da wafam singtam laduna MDS ki chairman asina makatan hai laga na lauri ba wadip asi lamdam asigi miyam gi ai fana bane fataba yu sin abadagi lamdam asigi nupa sing posi ten bagi sawang khalak pada laga na lumna lawi laga na lemna laying na bagi piri ba lupa lag manga do Yoga mari dai ba anabasing da ayang basat kre afaba makal gi ju or badi yoga mari dai ba akan ba anabasing da ba ki sang hantagane masina baram oraga afaba makal gi haksang sok tana ba yu pithak na ba lenga na warep lo bani kihom champra koplana sing ba ki haksang sok ta ba afaba yu puthok na da lenga asna kan honare ima ibel mayam na afaba makal gi ju asibodi thingbi gano hana gi haksang gi amna sokan ba yu makal adudi thingbiu haina MLA Projen na apel tauge ngasi gi tharum adugi nungi oiba warol pira duna pioneer club wangsing wadamba maning lekai gi secretary Naurem Iboyai man hauji ki matamda lamyan ba irabot ki wakalon sing ngasi gi miron na indabam thokle haban sing wo wafam sing su thamge pioneer club gi thawmi sin makoi gi award of sing yengsin bina bahai jarak sing ado alaman sing amadi club ki thawmi sing ga punna khanraga thaba koina pangthok na ba hona gani haibo wafam zo MLA na thaja ba pege ngasi gi tharum aduga mari lena nomagi oiba football match amasu pangthoke Mitpam hong pai adraba football match adu da pioneer club hamasong Sanapung FC athopam ga thangai na ke api pa matam da team ani on goal sanaba ngam da badagi try break da pioneer club na goal mari ohom da mai thiba pi ke maka tarakwa atoba pauda PLA gi nifu ga mari suba mapok common bang thokre People's Liberation Army gi general headquarters tactical command strategic command 252 mobile battalion atai lanmi gi unit Department Station Sing Loinana Party ki Central Bureau SR1, SR2, SR3, SR4 ki mafam sing da party sigi firal da ikai khumna vote pa amade ima laibak ning tamna na bagi damak da thawai kat khraba athoba sing ki mafam da kok nondon ikai khumna ba utna pele ge nifu ga mari suba mapok kumon ki thorum COVID-19 ki sanna kanglot ngak handak sahi lisingani kunitoi gi oina icham chamna pang thokre party ki Central Bureau ki makada lehriba division 2 4 6 8 10 gi mafam sing tele riba lebak miyam ga loinna star yawa festival amadi PLA gi angang bathon misak sing thetuna Manipur gi mafam sin bathung na PLA gi nifu ga mari suba mapokumon pangthoki namit asi gi mapung oiba thorom di party gi firal di ikai khumna bo utna ima leba ki damak thawai kat khraba athoba sing gi mafam da kognon dun ikai khumna utkhi loinna ikai khumna jaraba RPF gi president Irengpam Chawre na Manipur gi miyam da piba yai proposal pangthok pan mar oiba thorom oike President Nabit Asiga Mari Laina Piki Pausel Adu the Marway Yam Tahena Naina Hanjaning Badi India Gimiam Nakanga Badi Manipur Ning Tamba Hanjan Bada Pakogi Lebaki upon Bagi Saktam Dana Dragana Ngamkai the Akaiba Piba Amatalite Manipur Ning Tamba Amati Lebaki Ngamkayase India Pokring among the Malem Gilebaks Namasak Kangalaki Abasi Pewari Kunganifan Lising a Bagasanipan Kungataruk the British Amadi Barma Myanmar Manipur Gimaning Tamba Amasungam Kaibo Kaminaki Treaty Adu Nakudam Waidula Laikrabane Manipur na to palibak sing tauna ki treaty amade agreement sing khodamoina 14 September 1762 ki British East India Company ka Manipur ga tauna ki defense treaty 18 April 1833 the British amasung Manipur na jeri gi marin amasung barak durel gi nongsuk thangba akon bangam khaida yonthokna minaki ba treaty amadi lusai angabes ki yauna amsuba Burmese war da Maharashtra gi di amasung Governor General of India ga amana amagi mateng pangna ki bagi yana ki basing aduna Manipur asi maning makha tampading thauna lengak lambal lebak ni abasi tak tuna lage adugi samadakta Manipur asi India lebak hiram amata manarakta ba masagi top top pasaktam leijaba
लोन मयेक अमदी अवंग थाकी खुनाई लोन लेरकी बलेबाक अमने अरोइबदा पीएल की निफुगा मरी सुबह मपो कुंभन की पाउजेल असने मणिपुर येलाउंगाई दगी नंसी चाना खुंदामिनरिबा इराइजा पुनमकना अमतोयन पुनसिनदुना इमालेबाक अमदी मियामकी दमक हेना मंजिल थाबा कथोपा ngamba nungsi चाना हिंगमिनबा अमसुंग माइपाकपा पुरकपा ngamba ओइरासनु हाइना आरपीएफ की माइकैदगी थामजारी हाइना आरपीएफ की डिप्यूटी सेक्रेटरी पब्लिसिटी रोबेन खुमन खुदेक पीतुना थादोरकपा सेरोल अमदा फोंदोरकले अतोपा एडिटोरियल की कलम अमदा लोबो खुटना फारगा सेनबा मेडिकल प्रोफेशन दा लेबसु नतबा मसाना मसाबा मेडिकल डॉक्टर नि हाजरगा मारानाय क्लिनिक हांगलगा सेंतानबा फार्मासिस्ट नतबा सिंग फार्मासिस्ट सारगा मेडिकल डिवाइस सिंग अखंग छातुना हिदाक लंगथक योनबा स्टेट असिदा नौबा नते मेडिकल प्रैक्टिशनर सिंग की प्रेस्क्रिप्शन फावबा यावदना फार्मासिस्ट सिंग दा फोंगना थवाई कन्नन हिदाक डिमांड तौरपदा कोमन योली अदुगा लैरिबा मियोसिंगनसु हिदाक जोलीबा फार्मासिस्ट अदु रेजिस्टर तौरब्रा हिदाक थमलेबा मफम अदु हिदाक अदुगी तंगाई फदना तौदबा यादबा सिंग अदु गांगना चलिब्रा हाइबा थोइदौना थिजनदे फार्मासिस्ट ना चेंगुम छौबुम लैरे मसिगी मथक्ता ग्रोसरी दुकान जाउना पान दुकान फावबदा कोकजिकपा लोकलाइहु पुकथिनबना चिंगबा अनाबा खरगी हिदाक कोमना योले असिगुम्बा मफमदगी हिदाक लैरिबा सिंगसु हिदाक अदुगी चेक्सिनंगाई ओइबा पुनमक हाना यंगसिनदे कोदगदा कोमना फंगबा ngayak relief फंगबगी वखल इताउ ताउनबगुम तवी हाइबा याय अरुबा अनाबा नतबसिंगदी डॉक्टर की मनाक्ता चतुना मसागी अनाबा अदु फावबा खांदोकचदबा होनबगी महुत्ता फार्मेसी अमदा चलग हिदाक अमा चासिलगा फाजखिनि हाइबारोमदा हाइनाबी लेबसी हौजिकी मतम असिगा सुनद्रे मियोबगी हक्सांगदा नारिबा अनाबा असि मेडिकल प्रैक्टिशनर सिंगदा चलगा येंगथोकलगा मखोगी एडवाइस मतुंगिना लायेंग कांगलोन चदागदबने डॉक्टर न पीबा प्रिस्क्रिप्शन असि नावा फट्रिबा फावबदी सेक्शन थंबिगदबनी आबसु वखल तामिनबा फाइ डॉक्टर न पीबा प्रिस्क्रिप्शन असि नावा फट्रिबा फावबदी सेक्शन थंबिगदबनी आबसु वखल तामिनबा फाइ डॉक्टर सारगा लानाई क्लिनिक हांगतुना अबॉर्शन तौनदबा होनरंबगी थौदोक असिमक्ति अकीबगी मसांगने इंफ्रास्ट्रक्चर मतिक चाना लैरबा लैंगाकी हॉस्पिटल फावबदा अंगांग पोपगी केस असि लूना लौनरिबने मेडिकल साइंस असि कन्ना चौखलबनी अदुबो कासिन कुया जौनबुदि मेडिकल प्रैक्टिशनर सिंग जाउसिनबा ngamdaba नत्रगना डॉक्टर की अखोटपा लेबगी खुदोंचाबा लैबसिनी खुदोंचाबा लौनदबा मसिंग हेंगलगली आइबसि इसा इसाना वखल ताजबा मतम ओइरे स्टेट असिदा लाइंग कांगोन का मरी लैनदा ओइरिबा फिबम असिदागी मिसम बियामना सेक्शन थौरांग लौगचनबा वखल तामिनबगी तंगाई फदबा हेंगलगली आइबसि मरी लैदबा अथॉरिटीना हन्ना यंगसिनहानंगे कोरोनिक ओइरबा लैना के यावना कोरोना वायरस पावबा इराडिकेट तौनदबा फ्लैगशिप प्रोग्राम मतंग मतंग पाइखलिबा असि माइफांगना पंदम फंगबा ngamnaraba miyamki mateng sangi haibadi mateng sangi haidi khangba duga mateng adu kamthang lawgadagi haibagi kanglodi puthokpa ngamdragadi maifakloi lona jadaba ana laying sangsing pharmacy sing doctor gi prescription yawdan hidak langta komna yondana sentung taliba singa se paring chumna mathau tahullu adu ngamdaba sing aduna matam sana thingjin khiba kana gane thawai kanna hidak mai ka bachinja koina sinna ba hengkalagliba asi usinadaba di chumde casual amasung master role kudingma regular employee uhenna bataksilagle public health engineering department PSED da work stars when tabak toriba casual amasung master role kudingma like regular when lauksinanava all manipur PSED workers and employees association akan bamong da demand tawrakhiba galoinana atubum badamda hariba asi thabak ton thok pina pamari leina basingi poning singsilagle hiramasinga mari leina ngasi manipur press club ta pang thokpa pawgi mifam amada all manipur PSED Workers and Employees Association की president sapam samung hongna haikibada department asik matam sang thabak tawduna laklabasu regular tadaba maram oraga work hours employees in awaba kaya may unaduna lagle adaba department asida laiba work hours employees na suri ba thabak aside regular staff manasuri ba thabak adudagi heli amarom de ising habasi thawai panba khodibak nasin naribane ising gi mahot sinba yaba posak amatal mare masita raite asigumlaba ising asi ababa mongda miyamda fangat bagi thabak aikoina tawri अमरोम दगासीदी लाइरा खुलकता PSED मियोसिक लाक्तोना तोती पाइप काइवन अद्रगना इसिंग तादबगी मतंगदी यंगसिनबा लाकपा मियामना थेंगनरमगनी आबा थाजदे मरमदे हौजिक लाइरिबा वर्क जस्ट एम्प्लॉई खरा असिना खुदिमक यंगसिनबा ngamlaktabanaने मरमदुना अवाट पे स्टाफ सिंगसु गवर्नमेंट हाबसिनदोना डिपार्टमेंट असिगी मपुंग फाबा मफुंग फाना मथौ तौबा ngamba डिपार्टमेंट अम ओहेलु हाइके मागना मकातना फोंदोखिबदा लाइंगना वर्क जस्ट एम्प्लॉई सिंग रेगुलर ताहनदा बहोनारिगै बरकसदा regular staff sina fangliba kudong chaba du casual amadi master role khudimata phangan gadabane casual amadi master role sing regular staff sina fangliba kudong chaba sing amata ngasi fobo phangdana lagle masida khwaidagi hena lebak thiribadi hanadagi hauna awaba tadun laglaba staff sing asige dine harness scheme gi kudong chaba phangandaba asini hana phangdokhiba ga loidana
PISED department da thabak toriba khudimak regular ohangadabani amade regular staff hoina lawgadabani haike khunja sing khangandana Assam Rifle na game sanaraba honarakbadagi irang thokre Assam Rifles na khunja sing khangandana naron game sanaraba mapot maje puraga lakbada athingba pikre police na yangjinkre Indo Myanmar border pillar BP number 80 amadi 81 ani gamrak lairiba B Ponchang Palace da khul asige khunja singge ayaba mata yaudana mori da leiba mangasuba Assam Rifles ki CEO B Kem amasandawa Assam Rifles person sing khul asida sangsilakpada khunja singna athingba thamkre yerabasigi matang da B Ponchang khul asigi Chief Ngamson Baitena Fongdorakibada khul asigi chief amadi khunja singi ayaba yaudana amadi Kanagumba mata kangalamdana Assam Rifles persons na mafam asida laktuna kem chanaraba tawragliba ase yaba sukang ngamloi amadi khulai paiba Assam Rifles persons singa lamina basu kaidongnungda ngamloi hairagle Makatarakwa atopa pauda lagliba October thagi anba chayulta Prime Minister na India da 5G servicing launch tawgadawre Saliba sahi asigi lakadorba October tha asigi anba chayulta Prime Minister Narendra Modi na lebak asigi oina 5G servicing launch tawragani haire 5G service autopagi thormadu Asia Mahadesh ki hoina khwaidagi chawba technology gi mela ama oiriba India Mobile Congress ki thorumda launch tawgadabani masiga loinana leiba asigi leibaga asigi digital transformation amasung connectivity ki thabak thorom sing mahausa da kining thina fagat anduna awam ka thakto pugat pangamlagani ana central government ki national broadband mission na Twitter da phongdoke Telecom media amasung technology ki wana Asia Mahadesh ki wana khwaidagi chawrba forum amawariba India Mobile Congress IMC harba forum masi labaga sigi Department of Telecommunication amasung Cellular Operators Association of India anna ko samnadu sinmane lakliba patam khara asigi manungda center lenga lebak asida 5G telecom service sada 80 jauna sandopa ngamnadaba pandam Tamlivani and Union Minister for Communications, Electronics and Information Technology Aswini Baistam Mamang Seoul the Fondo Pasulai Gravane Auki Bajum Sagisa Nabit New Delhi the industry Gamari Lena Pang Tokiba Taramamada Minister Asinahai India the 5G Anoba Kongset Amalaka Doribasi Yamna Harau to Winding Masaka Mani Malemi Tongan Togan Balibak in the Sada Nifudagi Yankai forward the Mak 5G servicing Angan Bangam Nabahona but Sahi Kamarum Sanga Kivane Nagalamurum the Indiana quite get in Bamatam Gimanung the 5G service lebak asigi saruki sada marfu de hangatan ba thorang tawrak libane Tasing bamakso ikon quite get in ba time frame amagimanung the lebak asigi apun ba missing sada AD the 5G service na konsin bangablagani thazai anasumana phongdoke Medical said Assam the yellow mi kanglup oina leiriba adhivasi Kos Rajbangsi Tai ahom matak moran amasung sutiya hariba community tarukasigi Amamgi when a medical sit and ye Kakton Tamnaba Assam cabinet or whatever logre. Academic session 2022-23 dagi on a Badigan education that sang but said as he Makoyama result over the Suyana Gre. Makoy Basalu tribe list Salana Pokona River Adu the Legana Taway the Badagi, Matam Hena Lawi and a pen of a fondo to the community Tarukasina Akanba. For this the Daragani and a treated Tawrakiba Selecta still Legan and over Kontang as Lokala Kibane. All basic ang look the Saliba community Tarukas na Makoy Basalu tribe list Salalu and Mamang the Gitaxin to the Lakibane. Assam Tourism Minister Zaintamala Baruan Haikibada Chapagan the Tabak Suba Adibasi Kangluki on the Rizab said Kungataru Kos Raz Bangsi Gitara Tai Ahong Gitaret Sudia Gitaru Matagamasung Morangi Manga Rizab Tauri Aike Assam the Nupimasa Mari Iraq Naduna Segre Assam Ginagau district the Nupimasa Mari Pokri Amada Iraq Naduna Segre and the police Nagasi Pongdogre Police officer amana Fongdorok Pamatung in Ngarak Nagau district Zuria police station Kimanung Chanba So therefore kunda laiba pukri amagi manakta napimasa kangbu amasana duna lairingai bakhoi mari adu khangau tana pukri adu da nan thagibane mangra hage thagdok adu ki paw phangpa khunja sing sang sin duna napimasa sing adu kanana pohona ke adubu kanbangam ke de laihi drapi napimasa sing adu de nursena sahi tara manga arsina khatun sahi tara rahima khatun sahi tara kanithoi amasong imrana khatun sahi tarukne I am going to put up Manipur gi upon bagi saktam da singdarakva langak londa kutingjalakva amade akaiba piba yaroi Joy Chandra India government amasung edison I am anigi marakta satharakva santigi wari sabagi warosin parakpada Manipur umyang ki mohot sinjaraga UCM na sawgali naga singi wathok amadi naga political issue ni harba edison I am ki warosin parakpada Manipur umyang na ayat palaiti ane UCM ki President Joy Chandra konthok jamna fongdokre Wafam masing asi ayu pung tara taba matamda laibaki damak thawai katkraba athaw basing ki mafamda langpal haithaba ki thoram ama
The Great June Uprising Memorial Complex Kegrova the Pangto Kivada Pamising Kimafamda using the President Joyjandra Konthosam the Fangdo Kibane Manhai India government Amadi NSN Amga Origin Propam Batamda Manipurgi Upon Bagisaktam the Singapore Amadi Lenga Londo Kuting Tilakpa Ibadi Akaiba Piba Yarway Manipur Miamgi Interest Sokataba Wafum Yarok Lagadi and Isubajun Taraganifan Amasem Sagane Manipur Miamna Naga Santigi Origin Losin Nadaba Pampagi Losin Pampagi Wakalondi Lalolo Asina Manipur Gimaru Ebalambi Urbanas Awe and Yesda Fongna Amadi Lona Mahal Gyagi Tex Loba Loina Nagari Fazin Ba driver kidnapped over Madifu Savaki Tabak Tova Masina Maram Oregon Nongada Sang the Bayar of Polam Sing at Yapakna Wankalapa Amadim Yoiva Kunaida Matauta Polam Sing Baram Chadana Mamalangalapa Asina Maram Oraka at Womatam the Warrision Propame Lalalu Pasina Sisbear Agreement Ground Rule Tugaraka Miamda Aki Akang Pipa Kia Pang Toliba Asigiwan Talk Karino Makata Abada India Ki Forcing Kangna Lalaw Sing the Toning but over the Ating Bapi River Asi Manunda Azenda Amaswatan Lagani and a UCM the Lawe Lalaw Pasina Sam Arunas and Podis Amasang Manipurgi Namkai Manunda Nagas in a Kundariba Mafum Sing Amatoina Panchindu Naga Sing Weber Maning Tamba Lavak Nagalim Amasiamba Madi Tonganba Constitution Amasung Tonganva Firal Tambaki demanding as if Hawa Ong Balate Arabada UCM na Tamsari Madudi Marifu Kang Laifak as isa hilisig mga gipuwari Laiba Purup Kiana Kundaba Ning Taufuan ba Laiba Kamo Erami Matamadu da British na Barma Masung Kagising na Manipu Kang Laipak Tugay na Nabahona Bada Kaibangam Kitraba Lamdamne Ngasi Gimiron na Masi Kang na Satpiu Habadi Manipu Apun Bagisak Tum Tugay Pak Ngamgada Pag Ngasi Pawa Maruhundre Anisuwa MRG Kangpuna Hero number 4 ni Sing Naba KZ 1.401 ga Kona na Miwe Amafare Nganang Namidang Pung Taritom Tava Matamda Ahanba Marifu Rifles Key Assistant Commandant MD Type Alina Lusingba Team Amana National Highway 102 Impal More Lambi Paringlilong Chajing Mayagi Santipur Frista Angova Masugi Aldoka registration number WB02 U4658 Asi Yamna Singnanga Ulpamong Dalako over the Kamdana Check Tower Matamda Miyoyama number 40 Singnava KZ 1.401 Gakona Fare Haire Draga Kona Fara Bumi Atudi MD Salman Khan Sahikun Kamanga Laifam Pawitek Maning Daikai POPS Wangoi Impal West Tagine Manu Dogla Karadu Check Tower Matamda Amu Politin Cow Manung the Hapton of Mahata Singnava Pauda Rohingya number 4 Bangladesh Resident Security Witness Kalunda Haglapa number 4 Singapore Polamatu KZ 1.401 Rom Lome Draga Kona Farabami Adudagi Karigi Sesang Movan Pol Amasu recover Tauki Farabami Asi Mangwandagi Funkiba Polam Sing Asikaloidana Singjamai Police Station da Kusina Krehari Semi Lofer Kovatil Manafaksan Yongsak Pambi Sing Mangale Medmarket Tainava Manipurgi Kamjong Disiki Manungchanba Namfisa Ramphoi Khul Amadi Tainava Khul Sing the Hoba Yongsak Pambi Sing the Semi Lofer Aina Kangnabatil Makal Asina Taduna Faksana Mangan Tagale Oiriba Viva Masi District Officer Horticulture Ukrulgi Yaide Koiling Lusingba Team Amanagarak Hakteng Hana Satuna Yangsen Krehari Yangsen Kongsada Duda Khul Atuda Huriba Yongsak Pambi Sing the Semi Lofer Kovatil Makal Asna Yongsak Pambigi Manasing Chaduna Paksana Mang Manakalambat Hengaki Kongsad Aduga Mari Ena Horticulture Department Ki Maikadagi Rocket Spare Amadi Tilsing Adversin Nagadabatila Hidaksing Kulge Ningtau Same Ter Kamto Kamodongi Kutang the Sinabagaloid and Matau Kram Hidagasi Yongsak Pambida Kakwadagi Abiki Matang the Department Ki Exports in Nintina Takpitam Biram Ki Aire Turel Kansi Pausil Puba Second Rally Satkre Malimgi Mafum Kudimak Pangtuk Nabagum Lions Club International District 322 The Lions Club of Imphal City Amasung Lions Club of Wangsing Wildlife and Biodiversity Conservation Committee Manifu Amadi Eco Network Heruka Kusam Nangasi Herukta World Rivers Day 2022 Ki Tauram Pangtuk to Naturel Kansi Haba Pausel Buba Second Rally Amasusat Kre Parking the Sayanava Togan Gano Ngasi Upung Mapantapa Matamda Nonglai Kang Transport Unit Ka Office da Mifam Amapang Tuk to the Union Asi President Danesona Fangdo Kibada Manifuda Taba Income Pangutrabat Nahat Lak Tarit Ki Matak Ladiba Asi Karadang Warbasu Mating Pang Nanava Transport Society same to the government start to Miamge interest Satok Session Kudong Chadabak Kongkagabati Manung Hanjina Labor like I in the Miamgi Satok Session Tarik Laisu Tampachat Patamating Pangle Democracy at Palipakas the English Signal Miamgi interest Miamgi Mating Pang to the Satok Session Dongan Auto Messing the Singba
Wahengbam lekai da parking tawduna thaba ingkhang phangudra na kyana mayung bakai pujaduna hona zariba asida society singi ayabagi audana Directorate of Transport na TRVC STA ginamada mathak makha onthokpa si union asina yaba ngamloi niyam chumna route nakpa lapaki matungina asar mirai naidana biyam gen teresta Directorate Transport sinbi drabadi democratic oiba khongjang changsilagani ana nong lai kang transport union ki secretary na phongdorakle Hengsi village da popi pambi sing thana da bathabak pai khalamba mangan tagan gre Myanmar border oriba Manipur gi Hengsi village ki manung anjinba mafam sing da miyoi kyana popi pambi sing pak sana thare haibagi pau fangbadagi ngasi police team amana mafam adu da chatuni yengsinba matamda pak sana popi pambi sing thana da bagi thabak pai khalamba thengna gre adu police team adu na popi pambi sing thana da honar basing adu mangan tagan gre ana minister Enberian ki Facebook account da thadorpa warol amada haire Arabida content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kanarabadi subscribe tawi dribesna subscribe tawi ramaloinana like and share tawu sukawi kanupna makpo amakhana thagajari